AR sinarꯛꯄ ꯀꯥꯗꯔ ꯑꯃ ꯄꯨꯂꯤꯁꯀꯤ ꯂꯣꯀꯞꯇ ꯁꯤꯔꯦ ꯀꯥꯡꯄꯣꯛꯄꯤ PSꯇ ꯃꯤꯌꯥꯝꯅ ꯑꯦꯇꯦꯛ ꯇꯧꯈ꯭ꯔꯦ ꯀꯥꯡꯄꯣꯛꯄꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯁꯕ ꯏꯟꯁꯄꯦꯛꯇꯔ ꯑꯃ ꯑꯃꯁꯨꯡ ꯀꯣꯟꯁꯇꯦꯕꯜ ꯑꯅꯤ ꯊꯕꯛꯇꯒꯤ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯦ ꯂꯣꯒꯤ ꯋꯥꯡꯃꯗ ꯊꯕꯛ ꯇꯧꯏ ꯍꯥꯏꯗꯨꯅ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨ ꯇꯧꯅꯔꯤꯕ ꯀꯨꯀꯤ ꯔꯤꯚꯣꯂꯨꯁꯅꯔꯤ ꯑꯥꯔꯃꯤ KRAꯒꯤ ꯀꯥꯗꯔ ꯑꯃ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯄꯔꯁꯅꯦꯜꯁꯤꯡꯅ ꯐꯥꯔꯒ ꯀꯥꯡꯄꯣꯛꯄꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯁꯤꯟꯅꯔꯛꯂꯕ ꯃꯇꯨꯡꯗ ꯂꯣꯀꯞ ꯃꯅꯨꯡꯗ ꯁꯤꯔꯒ ꯂꯩꯔꯝꯂꯦ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯄꯥꯎ ꯍꯦꯛ ꯐꯪꯕꯒ ꯀꯥꯡꯄꯣꯛꯄꯤꯗ ꯃꯤꯌꯥꯝꯒꯤ ꯑꯆꯧꯕ ꯏꯔꯥꯡ ꯑꯃ ꯍꯧꯔꯛꯈ꯭ꯔꯦ ꯏꯔꯥꯡ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯃꯤꯑꯣꯏ ꯆꯥ ꯀꯌꯥꯅ ꯀꯥꯡꯄꯣꯛꯄꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯊꯣꯝꯖꯤꯜꯂꯛꯇꯨꯅ ꯑꯦꯇꯦꯛ ꯇꯧꯈ꯭ꯔꯦ ꯊꯣꯡ ꯊꯣꯡꯅꯥꯎꯁꯤꯡ ꯊꯨꯒꯥꯏꯕꯇ ꯅꯠꯇꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯃꯅꯨꯡꯗ ꯂꯩꯕ ꯇꯦꯕꯜ ꯆꯧꯀ꯭ꯔꯤꯁꯤꯡ ꯊꯨꯗꯦꯛꯇꯨꯅ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯈ꯭ꯔꯦ ꯀꯝꯄ꯭ꯌꯨꯇꯔ ꯁꯦꯠꯁꯤꯡ ꯃꯥꯡ ꯇꯥꯛꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯗꯨ ꯂꯥꯛꯁꯤꯟꯅꯕ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜꯁꯤꯡꯅ ꯅꯣꯡꯃꯩ ꯔꯥꯎꯟ 50ꯒꯤ ꯃꯊꯛꯇ ꯀꯥꯞꯈꯤ ꯑꯗꯨꯕꯨ ꯃꯤꯌꯥꯝꯒꯤ ꯏꯔꯥꯡ ꯑꯗꯨ ꯅꯦꯝꯃꯨ ꯍꯥꯏꯕ ꯌꯥꯈꯤꯗꯦ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯃꯤꯌꯥꯝ ꯑꯗꯨꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2 ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤ ꯊꯤꯡꯖꯤꯟꯈꯤ ꯂꯝꯕꯤꯗ ꯇꯥꯌꯔ ꯄꯨꯊꯣꯛꯇꯨꯅ ꯃꯩ ꯊꯥꯈꯤ ꯎ ꯋꯥꯁꯤꯡ ꯐꯩꯖꯤꯟꯗꯨꯅ ꯂꯝꯕꯤ ꯊꯤꯡꯈꯤ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯅꯨꯃꯤꯗꯥꯡ ꯐꯥꯎꯕ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯕꯝ ꯑꯃ ꯁꯦꯝꯒꯠꯈꯤ ꯍꯥꯏꯔꯤ ꯋꯥꯊꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯊꯧ ꯊꯧꯁꯥꯗꯕꯒꯤꯗꯃꯛ ꯀꯥꯡꯄꯣꯛꯄꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯁꯕ ꯏꯟꯁꯄꯦꯛꯇꯔ ꯁꯩꯒꯧꯂꯦꯟ ꯁꯤꯠꯂꯧ ꯊꯕꯛꯇꯒꯤ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯦ ꯃꯍꯥꯛ ꯁꯁꯄꯦꯟ ꯇꯧꯔꯤꯕꯁꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯃꯛꯇꯗ ꯃꯊꯧ ꯇꯧꯕꯒꯤ ꯊꯧꯗꯥꯡ ꯁꯤꯟꯅꯔꯒ ꯂꯣꯀꯞ ꯅꯤꯡꯊꯤꯅ ꯆꯦꯛ ꯇꯧꯗꯕꯒꯤꯅꯤ ꯍꯥꯏꯅ ꯄꯜꯂꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ SPꯅ ꯉꯁꯤ ꯌꯥꯊꯪ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯃꯍꯥꯛꯇꯁꯨ ꯅꯠꯇꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯒꯤ ꯉꯁꯤ ꯑꯌꯨꯛ ꯐꯥꯎꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯃꯊꯧ ꯇꯧꯕ ꯄꯨꯂꯤꯁ ꯀꯣꯟꯁꯇꯦꯕꯜ ꯑꯅꯤ ꯑꯃꯁꯨ ꯊꯕꯛꯇꯒꯤ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯗꯤ ꯂꯨꯉꯧꯃꯥꯡ ꯍꯥꯎꯀꯤꯞ ꯀꯣꯟꯁꯇꯦꯕꯜ ꯅꯝꯕꯔ 09041114 ꯑꯃꯁꯨꯡ ꯄꯥꯎꯃꯟꯊꯥꯡ ꯈꯣꯡꯁꯥꯏ ꯀꯣꯟꯁꯇꯦꯕꯜ ꯅꯝꯕꯔ 09040445ꯅꯤ ꯂꯨꯉꯧꯃꯥꯡ ꯍꯥꯎꯀꯤꯞꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 6ꯇꯒꯤꯅ ꯄꯨꯡ 8 ꯐꯥꯎꯕ ꯂꯣꯀꯞ ꯁꯦꯟꯅꯕꯒꯤ ꯊꯧꯗꯥꯡ ꯂꯧꯕꯅꯤ ꯑꯗꯨꯒ ꯄꯥꯎꯃꯟꯊꯥꯡ ꯈꯣꯡꯁꯥꯏꯅ ꯑꯍꯤꯡꯒꯤ ꯄꯨꯡ 12ꯗꯒꯤ ꯑꯌꯨꯛꯀꯤ ꯄꯨꯡ 3 ꯐꯥꯎꯕꯒꯤ ꯊꯧꯗꯥꯡ ꯄꯨꯏ ꯍꯥꯏꯔꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯃꯤ ꯁꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯀꯥꯡꯄꯣꯛꯄꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯂꯣꯀꯞ ꯃꯅꯨꯡꯗ ꯁꯤꯅ ꯐꯪꯈꯤꯕ KRAꯒꯤ ꯀꯥꯗꯔ ꯑꯗꯨꯒꯤ ꯃꯃꯤꯡ ꯊꯝꯕꯣꯏ ꯂꯧꯕꯨꯝ ꯆꯍꯤ 32 ꯀꯥꯡꯄꯣꯛꯄꯤ ꯋꯥꯔꯗ ꯅꯝꯕꯔ 12ꯇꯒꯤ ꯁꯩꯖꯥꯡ ꯂꯧꯕꯨꯝꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯃꯍꯥꯛ ꯊꯥ ꯑꯁꯤꯒꯤ 25ꯗ 39 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯄꯔꯁꯅꯦꯜꯁꯤꯡꯅ ꯃꯌꯨꯝꯗꯒꯤ ꯐꯥꯈꯤꯕꯅꯤ ARꯅ ꯐꯥꯔꯕ ꯇꯨꯡꯗ ꯃꯍꯥꯛ ꯅꯨꯃꯤꯠꯇꯨꯃꯛꯇꯗ ꯀꯥꯡꯄꯣꯛꯄꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯁꯤꯟꯅꯔꯝꯕꯅꯤ ꯃꯗꯨꯒꯤ ꯇꯨꯡꯗ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜꯁꯤꯡꯅ ꯃꯍꯥꯛꯄꯨ ꯂꯣꯀꯞꯇ ꯊꯝꯖꯤꯟꯈꯤꯕꯅꯤ ꯊꯥꯖꯕ ꯌꯥꯕ ꯃꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯅ ꯍꯥꯏ ꯊꯝꯕꯣꯏ ꯂꯧꯕꯨꯝ ꯂꯣꯀꯞ ꯃꯅꯨꯡꯗ ꯃꯁꯥ ꯃꯊꯟꯇ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯖꯈꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯌꯥꯕ ꯈꯨꯗꯝ ꯀꯌꯥꯃꯔꯨꯝ ꯐꯪꯏ ꯈꯨꯗꯝꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯁꯤꯕꯒꯤ ꯉꯛꯁꯝꯗ ꯊꯧꯔꯤꯅ ꯂꯥꯛꯀꯠꯈꯤꯕꯒꯤ ꯗꯥꯛꯐꯝ ꯂꯩ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜ ꯈꯔꯅ ꯃꯍꯥꯛꯄꯨ ꯂꯥꯏꯀꯠꯅꯅꯕ ꯊꯧꯔꯤ ꯂꯧꯊꯣꯛꯎꯕꯒꯤ ꯈꯨꯗꯝꯁꯨ ꯂꯩ ꯑꯗꯨꯃꯛꯄꯨ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯨꯂꯤꯁ ꯑꯃꯗꯤ ꯚꯤꯛꯇꯤꯝ ꯐꯦꯃꯤꯂꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕ ꯄꯥꯎ ꯑꯃꯠꯇ ꯄꯤꯊꯣꯔꯛꯄ ꯂꯩꯇ꯭ꯔꯤ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ARꯅ ꯐꯥꯔꯒ ꯄꯨꯂꯤꯁꯇ ꯁꯤꯟꯅꯔꯛꯈꯤꯕ ꯀꯥꯗꯔ ꯑꯗꯨ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯂꯣꯀꯞ ꯃꯅꯨꯡꯗ ꯁꯤꯔꯒ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ ꯂꯣꯀꯞ ꯃꯅꯨꯡꯗ ꯊꯝꯕꯣꯏ ꯂꯧꯕꯨꯝ ꯁꯤꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯔꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯏꯔꯥꯡ ꯍꯧꯔꯛꯄꯒ ꯂꯣꯏꯅꯅ ꯀꯥꯡꯄꯣꯛꯄꯤꯗ ꯏꯝꯐꯥꯜ ꯂꯝꯕꯤꯗ ꯉꯁꯤ ꯑꯌꯨꯛꯇꯒꯤ ꯍꯧꯅ ꯃꯩ ꯊꯥꯗꯨꯅ ꯑꯆꯠ ꯑꯋꯣꯛꯁꯤꯡ ꯊꯤꯡꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯄꯥꯎ ꯍꯦꯛ ꯐꯪꯕꯒ ꯀꯥꯡꯄꯣꯛꯄꯤꯒꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯂꯥꯂꯤꯠ ꯊꯝꯕꯤꯒꯥꯏ ꯀꯥꯂꯤꯗꯥꯁ ꯑꯃꯗꯤ IGP ꯖꯣꯟ 3K ꯖꯌꯟꯇ ꯈꯨꯗꯛꯇ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯁꯤꯟꯕꯒ ꯂꯣꯏꯅꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ सिविल सोसाइटी सिंगा KSO सादर हिल की एडमिनिस्ट्रेटिव बिल्डिंग दा उन्नदुना वारी सानखी वारी सानरिंगै चैरक्ता सोशल वेलफेयर एंड कॉर्पोरेशन मिनिस्टर नेमसा किपजेन लोइनना लोकल MLA गा लाक्तुना मखा ताना वारी सानबदा यानबा पुरकबदगी लंबी खोंजंग अदु हंदोखरे वारी सानबदुदा यानकीबा वाफम सिंगदी कंसर्न पुलिस ऑफिसर अमदी ड्यूटी ताकिबा पुलिस पर्सनल सिंग सस्पेंड तौबा थौदोक असिगी मतंगदा जुडिशियल इंक्वायरी तौबा एक्स ग्रेसियर ओइना लुपा लाख 5 पीबा अमदी ꯂꯩꯈꯤꯗ꯭ꯔꯕ ꯂꯧꯕꯨꯝꯒꯤ ꯂꯣꯏꯅꯕꯤꯗ ꯒ꯭ꯔꯦꯗ 4ꯒꯤ ꯊꯕꯛ ꯍꯥꯞꯄ ꯍꯥꯏꯕꯁꯤꯅꯤ ꯍꯥꯏꯔꯤ